Hi everyone, ngasise akhoi kainona inimpokki magi chahigi usop taibako adu konungda katkadoineba ado loishanba loire chatnabagi ready da leire ado mayam ucharaki yingminase ko 하나 열어. 하나 약간 우비만. ihe oi mas foi garemo mama pa tu này ngao cả Miragi Purnima numittane bako khun usop kalise adugi mayam su mira hauchong bachana bagi hoina ready da lairame aduga sigi mamang da lairisina Ronika komdune bako ado mase asengbatana hena yam phajaiye mi piklap tawraga ko asengbatana yengba yam nungaiye Kaino. Masa pesek lagi api kuturo. Dozen tak ada yang kai dozen dah sama. Dozen ni. namu chaba yam hao Mâm mệt không ạ? Không muốn không có năng ngàn hả? Chanu pisina ne harau ta ne ko chen na sanari ne kunung manung se man ana manga ni ne ngang ne ba mi to yam ne ngasidi punima mi ne mi se yam e bako ado mas jogoi sab sam pa me ba de mathan da jogoi ka se pang sa da dum sar ga le bini tawrise ado ngasidi punima mi ne chak su khare thenge mamangda ina charba kandadi adum khara nganna chaibako ado ngasigi numisidi Purnima numit oibanina numito afaba oibanina mayam su loina katnabanina mishu yam yame adai chaksu khara thenge haitare ado sijina aigi chak sarukne chaba horage mise tu khuyam amne haiba ado sigi maning chak thongbamdo adasu tharaga chaibako sida konadabado Mize head kuyam tongandan Hoi Chalo yaar